आर्मी ने हेंगलेप की खानपीद UKNA मरी हाथख्रब मतुंग खांगलाप विलेज लूप असिगी केम अमसु थुगाइख्रे ngasi ayuk anganbada Churachandpur district ki Henglep sub division ki manungsanba khanpida kunmathoi suba pera commando ki special unit amasung Assam Rifles ki combined team amana UKNA ki kadar mari halaga mangana fagat khiba thokdok adu ki makha chatharakpada army na sub division asigi manungsanba khanglapta chathagiba operation da UKNA ki kem amasu thugaikhre yamlaba nongmai amasung nongmai maru kaya fagatkhre army ki pawgi matungina de Operation adu Spear Corps gi kangbusing na chathakibane Operation adu da AK-56 ki rifle ama M4A1 karwai nama yauna nongmai mari yamlaba marusing amasung lanban gumna paisinduna thamlaba khusu khulai kaya amasu phagat pangamkhe loina na UKNA gi kem amasu thugaikhe army na UKNA gi mathakta chatharakiba thawong ase lupasigi kadar singna handakta village chief ama hatpa yauna miyamda ki tujungba pogan bagi thawong kaya chatharakiba duge mayoktani haire Amaromda ngarang army na UKNA gi kadar mari hatkhiba dubu yaningdaba phongdoktuna ngasi Churachandpur district ki mafam kharada kuki lup kaya na total shutdown gi khongjang changsin khibadagi karbar gi loisang sing thonglona khrai lambi sorokta emergency gi thabak thauram sing natana lanai gari sing chana khide adubu jo sing na tariba jaga sing dadi ban gi mami ta khide kuki NP Churachandpur kuki chief association Churachandpur kuki women organization for human rights Kuki Khanglai Lompi amasung Kuki Student Organization Churachandpur gi maikhaidagi Khanpi village da army na UKNA gi kadar mari hathkhibagi thawong adu akanba mawongda yaningdaba phongdokle loinana laikhidraba sing adugi imung manungi awabada saruk yare government security agency sing insurgent amasung volunteer group sing gi marakta makhata na nai tana bagi thawong chathadanaba appeal tawraduna khenaba laiba khudengmak shanti oiba mawongda loisenaba dabi tawragle Madu khaktana district aduda shanti amasung tangdu laitaba phibam purakani haire UKNA gi kadar mari hathkhibagi mayokta kuki CSO singna kaukhiba shutdown makha sathare Churachandpur district ki Henglep sub division gi manungchana leiba Khanpi khulda ngarang Indian army ga khut thokna bada UKNA gi kadar mari hathkhibagi mayokta kuki CSO singna Churachandpur da kauba shutdown makha sathare adubu paite singna khundaba mafam singda de shutdown na mahausa gi punsi da thoidokna akaiba pikhi de haire Bishnupur district ta maitai mari hatkhibaga loinana Henglep village chief ama hatkhiba yauna UKNA na micham miyam da ka henba thawong chatharakpadagi Indian army na Churachandpur district ki Henglep sub division manungchana leiba Khanpi da thiba humbagi thabak chathabada UKNA gi kadar mari adu hatpa ngamkhibane lona thingkraba UKNA na haujik phauba lainga ka suspension of operation su agreement khuyek pinaba laitre lupasina micham miyam dagi namduna sel khaibaga loinana ingtapa phibam kahenaba honarakpadagi Indian army na lupasigi mathakta akhanaba operation chathagibane UKNA gi kadar mari hathkhibagi thawong adubu yaningdaba phongdokladuna Kuki NP Manipur Kuki NP Churachandpur Kuki Chief Association Churachandpur Kuki Women's Organization for Human Rights Kuki Khanglai Longpi amade Kuki Student Organization Churachandpur yauna Kuki singi lup kayana total shutdown gi khongjang changsilakibane Army gi thawong adubu Indigenous Tribal Leaders Forum ITLF nasu akanba mawongda yaningdaba phongdorokle khut thingjindana ba khangalle JPRN Naga Hill area gi earmark tawduna thamliba development project singda Manipur da operate tawriba Belly Based Arm Organization singna khut thingjinduna JPRN gi Joint Secretary Captain Retired KK Lamkang na thadorokpa notification ama da haire notification asina makhata na hairivana Belly Based Arm Group sing amasung departmental authorities singi marakta illicit coordination laiba maramna Hill region gi development da panba kaya pire chingi miyamna Belly project sing da khut thingjin khibasu laite mari lainariba department singi maikai da gesu thamoi sengna amasung tongan ba community singi sentiment ikai khumnana ba makoi gi administrative responsibility sing adu pangthokna ba takselle asigumba mutual understanding asina infrastructure sing amasung welfare sing ningthina paikhatpa ngamgani haire luhongbada khudop sinaba ke kakpa thingnaba miyamgi mifamna warep laukhre Peace and Integrity Committee kyam gai amade all kyam gai sakwa thorang lupna konba mafam singda luhongbada khudop sinaba amade ke kakpa na chingba aki amauda sel ka hena changandanaba miyamgi mifamna warep laukhre haire inat yokhatpa luptin iol Manipur na thadorokpa cherol amana hai maikai kayadagi safu kana humjalagliba akanba ithilna Aikhoigi nat amadi chanabi kayada ka henba machat kaya hapsilakliba sigi matangda ngarang kyam gai mifamna kupna khana nainaraba matungda warep asi laukhibane
Khagem Masai Bungo Laibungda, Pumkiba Mipam the Lokiba Warep Matungina, Luhongba, Hazing Port Numita, Mayai Kaban Isa Chasin Taksinba, Tabal Jongshinba, Ishay no Mai Tokshinba, Aun Botka Hena Hapa, Parks and a Fizan Kanba, Ka Hena Sel Sangba Mawongda, Photo Session Tobana Singba Tingnaba Warep Lowre, Natki Basanabi Singi Masak Amade, Masat Kaidana, Natki Tauram Singda, Natki Pizol Selan Nabaso, Warep Loke, Nepal the Sinkaroi Taret Sire, Awang Tangba Nepal the Himalaya Chinkaba Mui Taret, Unning Kairak Padagi Lake Hidre, Local Gimatam da Yupung Mapantavada, Unning Kairakana Maram Moiraga, Dolaka District Yalong Remountain the Labor, Base Game the Mui Taret Adu Lake Hidavani Haina, BBC report Amana Pondogle. Rescue workers in the Hogsik Powada, Asibak Ani Fangbangam Atopa Mui Mangado, Food Taraga Manga Luna, Unna Pumzilamba Yabagi Oitopa Lavana, Makatana Tiba Humbagi Tavaks at her day, Unning Kairakpagi Tog Doctor, Asogapan Nanglaba, Chinkaroi Nipan, Matam Sana Rescue Tokibagaloinana, Capital City Kathmandu the Puratuna, lying Saturday.